Good morning. Mga pusiba ngasi jong taram nuksari ado aije cha tha lem bani ngasi di. Ko cha na cha lon bi gam ba. Nga de ko bong cha lon bani ko chini ta tai sini ban thum ba da. Ko cha na ngasi cha lon bi ba ko. Jadi dum chini je ko ga dum wari chap dum chai hai tai. Chini. Kan na ri cha. Ana chai thak pula ba ai dukan da dum tho ane ba ko. Ana dukan thom tai da hai la ge. Sana si cha lol je kai hap. Manam nam me. Chém hấp đấy. Manam nam ban da. Ana ai dukan da thom tai da ge ba ko. Loi loi re. Cha thak ba. Ko buk si thai. Cha hau bro ba. Cha hau bro ba. Thai. Hau bro ba. Ada ai nga kano chaubudo atai kemta tida khoi ada manamonggi phamam lebo ko ada sum chaubune no mai hapak ke ba phajana mai farm do gi kano adum hinjang na pi ayam badum thai hatare moi do labuk ne ko labuk do ta khoi mayai da leba labuk hatare adu hinjang na pi mam thai ai no ma pa na hapak ke na ai ju ji dukan da budi yo re masih tak kental lem tuh Untuk kau tempat kamu kayak macam ni. tinggal lah mau cam lagi mana tuh mana itu kan ada kalian kena buat tempat mana bapak apa makan kan nih itu kan ya benar sih ada nganugi kan osu nungi usi nak marum dol oi cenjan lem ini manu ada maning dah marum ko nih itu buat anda tidak tahu ya deh Ano je nganugi marum ano pusan gi bado lainu uchi na ado dogi hainari kamano sokto ising sokira ra dukan gi sigi batin sigi massage ama ising solo ona haibako sin pa soki mo le teng thoki ge han ising ge to masu ge pat amne khoi puki ising tharo gam ho ana sok pudi so si ako mada bisa lagi ke si Nang di pi thana sopi tu tau ra ba nang di hong na pi adu pa thok dir ba big tham bajem phatro koi khai wa ta no si bo sidai te mana ko mai hapsan dui no adu pa thok dra ba ne bo ye tang cho mo da adu de ama se kha khai jan do kai no ko to ko lai na kan lai tau si ha je dukan da leiram bani adu kha khai jan do na ai bp check ka adu ga pulse check ka antang yeng biyo na hai adu yeng gen changa i asidoi na ola je table da mapangi table sita Bola tu da di thok ana ko mai bp chem to bi ge phinai na jala di phai na hai bra ga do kano khogi asinga nu ma kon kano gi do phinai na jala di phai ha bra ba không thế được Liên du à cái nào yếm mình uchi na di kano kan to rồi da lấy nó uchi je am apik pa kano da ne ba ado moi na di tang thai tha je di ado không de gyan ta ado phinai di hai di jal la yeng ane ba ko phinai noi na hai jal la je na hai ka man ana ko mai bpcm ta to bi ado ai di to si oximeter je heart pulse ka oxygen rate ka si on na ba je sima sama ko aduga bp instrument sima ga dum thamme ba ko kaino da hoji matam da ju ka kano ju dum bp check kai ta uje si dum kanai da na hoji matam je maru important ne ba yamna maru oi ba pot ne ba bp instrument ju dum bp kai wang ba khot pa le ra ga di guli dum cha ho ga ni dan aduga si heart kano ju dum ꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯦ ꯁꯤ ꯍꯥꯟꯅ ꯁꯥꯏꯟ ꯇꯧꯔ ꯅꯞꯁꯟꯕꯤꯔꯅꯤꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯤ ꯄꯤ ꯑꯣꯟꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯈꯪꯕꯗꯤ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯎꯕꯗꯤ ꯌꯥꯎꯒꯅꯤ ꯑꯗꯩ ꯁꯨꯝ ꯑꯩ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ
ꯁꯤ ꯍꯥꯞꯆꯜꯂꯅꯤ ꯁꯤꯁꯤꯅ ꯍꯥꯔꯠ ꯕꯤꯠ ꯀꯩꯀꯩ ꯁꯨꯝ ꯇꯥꯕꯩꯅꯤ ꯀꯩꯀꯩ ꯃꯥꯒꯤ ꯄꯜꯁ ꯀꯩꯀꯩ ꯁꯤꯗꯁꯨ ꯃꯤꯍꯨꯟꯗꯣ ꯑꯗꯨ ꯇꯥꯅꯕ ꯑꯗꯨꯁꯨ ꯇꯛꯄ ꯍꯥꯞꯆꯜꯂꯅꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩ ꯗꯣꯛꯇꯔ ꯁꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯅ ꯉꯥꯛꯇꯪ ꯁꯨꯝ ꯗꯣꯛꯇꯔ ꯁꯨꯝ ꯁꯥꯕꯅꯦ ꯁꯥꯕ ꯅꯠꯇꯦꯗ ꯍꯩꯕꯨ ꯍꯩꯔꯗꯤ ꯑꯗꯨꯝ ꯗꯣꯛꯇꯔ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯔꯤꯗꯣ ꯑꯗꯣ ꯁꯤ ꯃꯇꯥꯡꯗ ꯑꯩꯒ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯀꯩꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯑꯣꯏꯅ ꯉꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯍꯣꯔꯦꯟꯗꯤ ꯆꯥꯕꯒꯤ ꯃꯇꯦꯡ ꯃꯇꯪ ꯍꯥꯞꯄꯛꯀꯦ ꯆꯥꯕꯁꯦ ꯎꯠꯇꯕ ꯀꯨꯏꯔꯦ ꯑꯩ ꯁꯨꯝ ꯆꯥꯕꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯃꯇꯦꯡ ꯃꯇꯪꯗ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯁꯤꯗ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯕꯤ ꯄꯤ ꯆꯦꯛ ꯇꯧꯔꯤꯉꯩꯗꯨꯗ ꯃꯃꯥꯁꯨ ꯏꯃꯨꯡ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯩ ꯏꯊꯟꯇ ꯗꯨꯀꯥꯟꯗ ꯂꯩꯍꯧꯔꯦ ꯍꯣꯔꯦꯟ ꯕꯨꯛ ꯁꯪꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯦꯅ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯇꯣꯔꯕꯥꯟꯒꯤ ꯍꯦꯛ ꯁꯣꯔꯣꯛ ꯀꯩꯅꯣꯗ ꯑꯣꯏꯕꯅꯤꯅꯀꯣ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯑꯩꯅ ꯁꯖꯦꯁ ꯇꯧꯒꯦꯅ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯥꯏ ꯑꯃ ꯑꯩꯅ ꯀꯩꯅꯣꯗ ꯑꯗꯨꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯈꯤꯒꯦ ꯑꯩꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯒꯦꯅ ꯇꯧꯕꯗꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯃꯤꯑꯣꯏꯕꯒꯤ ꯑꯦꯝ ꯀꯩꯀꯩꯁꯦꯀꯣ ꯑꯃꯒ ꯑꯃꯒꯁꯨ ꯃꯥꯟꯅꯗꯕꯒꯨꯝ ꯃꯥꯟꯅꯗꯦꯕ ꯑꯃꯒ ꯀꯩꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯗꯕꯒꯨꯝ ꯍꯣꯠꯅꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯀꯩꯅꯣꯗꯣ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯊꯨꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯣꯠꯅꯕ ꯑꯃꯗꯤ ꯆꯪꯗꯣꯏꯅꯦꯕ ꯑꯗꯣ ꯍꯣꯠꯅꯕ ꯑꯃ ꯆꯪꯕ ꯍꯥꯏꯁꯦ ꯍꯣꯠꯅꯕꯁꯤꯗꯤ ꯌꯥꯝ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯁꯦꯡꯕꯗꯤ ꯑꯥꯏ ꯑꯦꯁ ꯀꯩꯅꯣ ꯊꯥꯔꯒ ꯈꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯒꯨꯝꯕ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒ ꯑꯥꯏ ꯑꯦꯁꯀꯨꯝꯕ ꯊꯥꯒꯦ ꯀꯥꯏꯅ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯄꯤꯛꯏꯉꯩꯗꯒꯤ ꯈꯜꯂꯛꯄ ꯄꯣꯠꯇꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯦꯛꯅꯤಷꯤꯌꯟꯒꯤ ꯂꯥꯏꯟꯗꯨꯗ ꯑꯩ ꯇꯝꯃꯨꯔꯦ ꯑꯗꯣ ꯇꯝꯃꯨꯔꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯈꯤꯇꯪ ꯑꯩꯅ ꯈꯤꯇꯪ ꯍꯩꯖꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗ ꯉꯁꯤ ꯑꯩꯅ ꯕꯤ ꯄꯤ ꯆꯦꯛ ꯀꯩꯀꯩ ꯇꯧꯕꯤꯕ ꯂꯩꯗꯅ ꯑꯗꯣ ꯈꯤꯇꯪꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯈꯤꯇꯪ ꯇꯧꯖꯕ ꯉꯝꯃꯦꯅ ꯁꯨꯝ ꯈꯟꯖꯩꯌꯦꯕ ꯑꯩꯅ ꯇꯝꯖꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯒꯤ ꯁꯨꯝ ꯋꯥꯈꯜꯂꯣꯟꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯈꯜꯂꯤꯒꯦꯗꯤ ꯑꯩꯁꯨ ꯈꯪꯖꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯗꯣ ꯁꯨꯝ ꯑꯣꯄꯤꯅꯤꯌꯟꯗꯣ ꯁꯨꯝ ꯑꯩ ꯁꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯈꯛꯇꯅꯦ ꯑꯩ ꯁꯨꯝ ꯁꯖꯦꯁ ꯁꯨꯝ ꯇꯧꯒꯦꯅ ꯁꯨꯝ ꯉꯁꯥꯏꯗ ꯁꯨꯝ ꯈꯜꯂꯤ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯑꯦꯕꯀꯣ ꯗꯨꯀꯥꯟꯗꯩ ꯆꯪꯉꯛꯑꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯔꯣꯕꯣꯠꯃꯛꯁꯤ ꯅꯠꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯆꯥꯛ ꯆꯥꯗꯗꯤ ꯍꯤꯡꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯁꯨ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯉꯝꯄꯣꯟꯇꯦ ꯀꯩꯅꯣꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯗꯣ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯊꯣꯡꯉꯦ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯆꯥꯕ ꯃꯇꯦꯛ ꯑꯃ ꯇꯧꯊꯔꯛꯀꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯗ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯕꯨ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯆꯥꯔꯖꯥꯠꯂ? ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯆꯥꯔꯖꯥꯠꯂ ꯈꯪꯗꯦ. ꯈꯪꯗꯦ ꯑꯩ ꯌꯦꯡꯉꯛꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯇꯧꯈꯤꯒꯦ. ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯄꯥꯛꯅꯝ. ꯁꯤꯁꯨ ꯍꯤꯟꯖꯥꯡ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯤ ꯍꯥꯎꯈ꯭ꯔꯕ ꯍꯤꯟꯖꯥꯡꯅꯤꯅꯦ. ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ. ꯀꯦꯕ? ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ. ꯃꯥꯅꯤ. ꯆꯥꯅꯔꯒ. ꯑꯗꯒꯤ ꯄꯥꯡꯈꯣꯛꯇꯣ ꯑꯗꯨ ꯑꯃꯨꯛꯇ ꯏꯔꯣꯟ ꯆꯥꯁꯦ. ꯑꯝꯇ ꯆꯥꯅꯕ ꯑꯃ ꯇꯧꯈꯤꯒꯦ. ꯍꯤꯟꯖꯥꯡꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯛꯀꯦꯀꯣ. ꯑꯩꯈꯣꯏ ꯃꯥ ꯑꯁꯤ ꯆꯥꯏ. ꯍꯥꯎꯕ꯭ꯔ ꯃꯥ? ꯍꯥꯎꯏ. ꯅꯪ ꯊꯣꯡꯕꯅꯤꯅ ꯍꯥꯎꯇꯥꯕꯅꯤ ꯀꯩꯅꯣ. ꯍꯥꯎꯏ. ꯀꯩꯗꯧ ꯍꯥꯎꯇꯅꯤ ꯑꯩꯅ ꯏꯟꯁꯥꯡ ꯊꯣꯡꯕꯕꯣ. ꯐꯖꯅ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ. ꯄꯥꯛꯅꯝꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯆꯥꯒꯦꯅ. ꯅꯪꯗꯤ ꯍꯥꯎꯇ꯭ꯔꯣ? ꯍꯥ? Ngako minum ya. Soalnya. Paknam. Bạn hỏi paknam ví dụ. Paknam si jam hong. Hong sama mandi yang mau kasih hong sama. Karena tahu. Ano? Ang
ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯆꯥꯛꯅꯝꯒꯗꯣ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯈꯤꯅꯦꯕꯀꯣ ꯊꯣꯛꯎꯔꯁꯦ ꯗꯨꯀꯥꯟꯗ ꯑꯗꯣ ꯉꯥꯛꯇꯪꯗꯤ ꯄꯣꯊꯥꯈꯤꯒꯦ ꯆꯥꯛ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯤ ꯄꯣꯠꯁꯦ ꯆꯧꯀ꯭ꯔꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯄꯣꯊꯥꯔꯣ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯗꯨꯅ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅꯀꯣ ꯊꯣꯡ ꯑꯝꯇ ꯍꯥꯡꯇꯣꯛꯈꯤꯒꯦ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯑꯅꯤꯁꯦ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯈꯤꯅꯤ ꯑꯃ ꯊꯣꯛꯂꯛꯑꯅꯦꯕ ꯉꯥꯛꯂꯦꯒ ꯑꯁ ꯑꯩꯁꯦ ꯀꯨꯏꯅ ꯇꯨꯝꯊꯍꯧꯔꯦꯕꯀꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯍꯧꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯅ ꯀꯩꯅꯣ ꯇꯧꯕ ꯆꯧ ꯀꯩꯀꯩ ꯍꯧꯋꯦꯕꯀꯣ ꯑꯗꯨꯝꯇ ꯆꯥꯔꯨꯒꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ ꯀꯩꯕ ꯑꯩꯒꯤ ꯆꯧ ꯑꯗꯨ ꯆꯥꯛꯑ ꯂꯣꯏꯔꯦ ꯑꯝꯇ ꯆꯥꯒꯦ ꯑꯝꯇ ꯂꯩꯔꯦ ꯑꯩꯒꯤ ꯆꯧ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯆꯔꯥ ꯋꯥꯟꯕꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯆꯧꯁꯨ ꯆꯥꯔꯦ ꯑꯗꯨꯝ ꯍꯥꯎꯔꯦꯕꯀꯣ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯑꯝꯇꯪ ꯊꯣꯛꯈꯤꯒꯦ ꯑꯗꯨꯅ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯣꯔꯦꯟ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯍꯣꯔꯦꯟ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯒꯦ ꯍꯥ ꯀꯥꯔꯣꯠ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯩꯅꯣ ꯀꯥꯔꯣꯠ ꯑꯗꯨ ꯀꯩ ꯀꯥꯔꯣꯅꯣ ꯍꯥ ꯑꯣ ꯀꯩꯅꯣ ꯑꯈꯥꯗꯕꯗꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯥꯡꯍꯧ ꯆꯥꯕ ꯐꯕꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯆꯥꯒꯦꯔꯕ ꯌꯥꯏꯌꯦ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯃꯁꯤꯕꯣ ꯀꯩꯗꯧꯔꯤꯁꯦ ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯀꯩꯅꯣꯒꯤꯅꯦ ꯃꯣꯏꯒꯤ ꯆꯣꯝꯆꯥꯒꯤꯅꯦ ꯊꯝꯃꯣ ꯑꯃꯗꯣ ꯁꯤꯁꯨ ꯁꯦꯒꯥꯏꯔꯦ ꯑꯣ ꯍꯦꯟꯖꯜꯂꯦ ꯃꯥꯅ ꯆꯨꯔꯨꯞ ꯑꯩ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯊꯥꯖꯟꯕꯤꯒꯅꯦꯕꯀꯣ ꯑꯗꯣ ꯄꯣꯠ ꯂꯧꯕ ꯆꯠꯄꯁꯨ ꯌꯥꯏꯕꯀꯣ 누미당 와이키나 맞담다 누미당 와이키나 맞담다 누미다 침야나 탐방다 누미다 침야나 탐방다 하라우리 하라우리 시부토이나 하라우가 시부토이나 하라우리 ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯥꯅ ꯊꯣꯡ ꯂꯣꯟꯖꯟꯗꯦ ꯇꯧꯍꯧꯔꯦ ꯑꯩꯈꯣꯏ ꯕꯣꯛ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯛ ꯆꯥꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯗꯣ ꯉꯥꯔꯤꯡꯈꯥ ꯉꯥꯔꯤꯡꯈꯥ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯀꯨꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯁꯦꯕꯣꯠ ꯉꯥꯔꯤꯡꯈꯥ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥ ꯀꯣꯝꯄꯥꯛꯇꯒ ꯆꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛꯁꯦ ꯀꯣꯝꯄꯥꯛ ꯑꯃ ꯆꯥꯏ ꯀꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯊꯣꯡ ꯑꯃ ꯇꯧꯈꯤꯒꯦ ꯂꯩꯔꯦ ꯑꯗꯨꯒ ꯋꯤꯠ ꯆꯝꯐꯨꯠ ꯊꯕꯤꯒ ꯀꯩꯒꯅꯣ ꯀꯩꯕ ꯒꯖꯔꯒ ꯆꯥꯛꯁꯦ ꯀꯣꯝꯄꯥꯛꯇ ꯆꯥꯔ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯆꯥꯛ ꯀꯣꯝꯄꯥꯛ ꯑꯃ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯛꯄꯨꯗꯤ ꯆꯥꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯤꯟꯖꯥꯡꯗꯣ ꯆꯝꯐꯨꯠꯇꯨꯒ ꯑꯗꯨꯒ ꯁꯦꯕꯣꯠ ꯉꯥꯔꯤꯡꯈꯥꯗꯨꯒ ꯑꯗꯨꯝ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯅꯨꯡꯁꯤꯆꯥꯟꯅ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯐꯦꯁ ꯃꯥꯛꯁ ꯁꯣꯏ ꯎꯞꯄꯤꯌꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ